याफब अना थम अना हाइनिंगबदी अखोगी लुचिंग मम ओइब तारबो भारत की लुचिंगबा अमा ओइब मियाम की लुचिंगबो ओइब तारबगदी मिनमबा वांगंग फते अचुंबा वाचे मियाम फम पब्लिक डोमेन थमगदबनी लुचिंगबा हाइबगी मागी लब सजत मयाम दो आइडियल ओने फेडरफम ओइगदबनी अदन पाक चारवा भारत की यूनियन होम मिनिस्टर अमना अदे प्राइम मिनिस्टर अमना माना मोगी अदुगी लगा सचुन तोरबदुगी भारत की मियाम दर माना ngang वादो निंथौनो ngang वादे लेबा मका ताहिदेना अदगी थक्तसु काहिदे हाइब लेरो अदना अचुम ngang अचुम ngang अरान वांगगदि मियामना करे हाइन खनगिदगे हाइबदम कोइना खनगदबने हबो अदु मसिमदि अखोगी यामना नुवाइतब अमनि होजे अमिशाना हारिबा वा कोनमगदो कोइ अमुक हांद्रगसु कोइ लोन तारे अखोगी मैतै अमसुंग अखोगी कुकी अनिगे मगदा थाजनदबा लेबसिगे थोकपनि मसिगे थाबगसे कोइ टेररिस्ट की थाबक नति कोते गाना मान हाइरिबा अदु मान ngang अरान वासिबु अखोइ सुम ता लेगद्रबा इदि अरे कोई ngai ba koi nainari ko ai chu nainari amasun nainari ba ado manipur people mayam mari bak ning mani haidon leiri ba mari ba ke thawai thagare na leiri ba mayam la su haira ba mang ba english na manga ba lai bali ro mayam pun baksida amisa na ngang wa janang aran mali na haiba sim kana haiba ngam ge ba nang akuri sut to gno nang akuri oto ba ngang no akoi ki bharat manipur people sina krai na kale manipur sak india union na yauri bani अखोगी मर समझानी बखर पंक्थोई बखोगी इलेक्शन खुदे मणिपुर सी तब लेगा सेम यारूबने अदुगा मणिपुर अदुम याम ओइदब याम झूठ ओइदब ngang से करिगिनो हाइबजिबो अखोई मणिपुर पीपल मैन जिबो सीरब थवा याउदब्राबो भारती अखोगी मागी खायति ताथब चाद्रगी हिंग दरब्रा बाइदि अखोना अदम डिस्कशन ना ngangi खोलिब मैम पुनिसु कराना तारिक कराना लौरगे बे हेदि सिदि कइनो करिनो बाइदि अखोना ngangi ba sai ba मैम पुनमक से करिनो बा अरे यामना लाइब करिनो हाइ मतमदा हुइके मणिपुर की लैंगा इसाउ साउ लैरि मे मणिपुर लैंगा लजाउ मणिपुर थोइब लाल जे सि मणिपुर थोइब लान से करुप अनिगी वखन दानबी चम चम थोप लानी मसे टेररिस्ट नार्को टेररिस्ट अरे इलिगेन इमिग्रेंट मैम तरोगना मणिपुर सेपरेट एडमिनिस्ट्रेशन तानबा मणिपुर थुगाइनब होमलैंड तानबा अदुगुंबा लानी अद मणिपुर थुगाइबा हाइबसे इंडियन यूनियन थुगाइब सब मानै हाइबि खंगबने बसे सब तरह खांगे अदर मणिपुर की लेबर गवर्नर मसंग खांगे गवर्नर सामक से मिगी इसी एजेंट ने थारे में स्टेना मासे एजे मासे राधर गुमरे अब मतवे खंगिने मणिपुर खंगिने अब अरे मणिपुर की लेदे बखोई की सी बीजेपी मणिपुर स्टेट की बीजेपी कमिटी में इबेमा सगा देबी बीजेपी की लोय लुचुंग में लोय खंगे वय मैम मणिपुर की लांसे करी लानो अखोई सम चंबा कुकी या खोई का सम वखन ताना देबी तो लाना तब खंगिने अब अदु मुर करी गिनो में आई हाइदी हाँ go to Delhi, go to village, go to hills, तो ओने go to Delhi, दिल्ली ले चलो ने, दिल्ली ले चलो बा, है जिस मिनिस्टर ने हारी नहीं है वो, कोई की सीधे माना हाई वो कोई की मिसम सीरेगा ये नो लेके तो बीजेपी ये कुछ मिनिस्टर थे, ऐसु लाभन में चंगे खुलाई पाएगा, शोक ना बजाओ गने से मसा मग हाई नहीं बने वो, अरे मणिपुर लांदारी बा मैम पुन मैम से टेररिस्ट नहीं ना को टेररिस्ट ना मसा मंग लौथो इबने बचे अरे मणिपुर की चीफ मिनिस्टर अपन लौथो खिबदि इंडिया की कोई प्राइम मिनिस्टर यूनियन होम मिनिस्टर डिफेंस मिनिस्टर रोन मुगी लोगोंगुनी खंगंगुनी नो अदि सिबाउदा कोई मिनमदरा मणिपुर तो यदि कुकी कम्युनिटी मैतै कम्युनिटी का अनि से वखन ताना दबिनेना हाइनो सुलेरगा अखोई लोय मारी बाग नंग बा सेसो मैम अरे मणिपुर की एमएलए यांखै अरे कनोदी चिंग तो मिन्न लेसु करिगिनो मे ए हाइदि मणिपुर की सिबिन सोइते मैम पुन तुमिन लेइरि करिगिनो बा अबि शाना ngang जने नंग मिनम बंगवा ngang मनि नंग लांजे नंग चही म फाव लोसन मंग बे करिगिनो नंग नवांग बे कुन मापन लामगा नुमि हुमि लेरगा लान जेंग लामगा ना नंग 15 जेस की मथुंग आई रिटर्न आई बुलाकने हारगा मा करिगि लाक्तबनो बा हनक बोट खोमगी दमारे अदुदा लामगा ना अखोई वास अब हाइरम ब्राबा हि लोसन गने हाय हाबा अदो मी चानी गा कुमाथोय सिसिबो इंडिया सिटीजन नतब्राबा मी चानी कुमाथोय सिरेबा मी कुथाबो मांगे जेबो इंडिया सिटीजन नतब्रा अरेगी मी जुम लिसिंग मरे बांगा मई थारिसिबो सिबो इंडिया की मनुंग लैरेबा कुल मी लैबदु मई थारिबनी अदो मी रिलीफ केम तोंगा मी लिसिंग हुमतो मरी लैरिबनी अवाबा खांगा लैरिबनी बा सिबो करम भारत की मफमदा थोप याउगे बसे सिबाउगी दा कोना मणिपुर पीपल में मणिपुर लगा का तोखरजेबो हाइने इहाल हमबद 201 दा विदाउट टेरिटोरियल लिमिट एना कोई बैंकॉक डिक्लेरेशन दा लौथोक मतमदा
लान हौरकान लान हौरकान मियाम की शक्ति मियाम की खोलाव ईश्वर की खोलावनी मियाम की शक्ति सिनी है फादर भारत लेगा मणिपुर लेगा उत्पक गंगीबा मणिपुर की मणिपुर मरीबाग मैम मरीबाग सेसो लाइक है मैम IAS MPS मैम पुनमसे इंडिया की अचौब सोरारूद चंग्रब्राब चंग्रब्राब मैं मरीबाग नुसी कमायना अखोई नुसीरीनोब करीगिनो आई गो टू दिल्ली मिस्टर अखोई बिरेन मरीबाग बिरेन आई लानफम चंग लान थेंगनी मिसम हरगै खांग लेबोना हाइरीनेबको मसा टेरोरिस्ट हाइरीनेबा करीगिनो माने चाही मा अखोई भारत की प्राइम मिनिस्टर उनरकन माना वरी साब ngमजब करीगिनो बाय हैदि मौसा दिरि याम पाइदैने सा पाइदैने करीगिनो मा मरीबाग मै चाकना मी सिरे मरीबाग मैम लेफम चाबुम खंगदर लेरे सुबुम नोबुम खंगदरे ओपल जेल फाइल थमगा चामादरे हबजे खंगब्रे मसा म खंगब्रेबा मसा म ओरे सपगमद्रबि मसा म सुचाब सपगमद्रबि मसा म कनो कबगु सपगमद्रबरेबा सी मौसद करी भारत की प्राइम मिनिस्टर दुसु मागा वरी सानरसि कई सी ओरी फिल्म से करी ओरिनो मणिपुर से भारत कई हैन खल्ले हाइब ngमदे करी गिरोबा अदुना ओरेरबन अखोई ओइरबा अखोई यूनियन होम मिनिस्टर अमित शाह लाउथोरइबा हाइरकबा मसे अखोई कालुक बरिगे भगत वखन तानदबगिनी अदुना मसे लोकसभा इलेक्शन से हेक लोरगर मसे यासननबा अदु तौगुनी खोकेना हाइरिबसे मसे हानने ओरेरबन चीफ मिनिस्टर मगदन थारगा मान हाइगदमने ओरेरबन यूनियन होम मिनिस्टर नंग मणिपुर प्रजा मणिपुर की लेगा पाइब मैम से उसब करीगनो नंगी वाद हंतो अखोई थाजदब अनी लान हौब्रो मणिपुर की सेपरेट एडमिनिस्ट्रेशन मणिपुर की कुकी होमलैंड अरे मणिपुर मैम फॉरेन एग्रेशन लेकिन सीजन खुलाई नुलाई मैम तौरीब मैम पाइब मैम से कदाइनो कई हन येंब्रा यूनियन होम मिनिस्टर की वाद हंतो मसे मणिपुर लेगा मणिपुर प्रजा मैम उसतर गांगमनी अखोई दिल्ली अखोई हंगलाई अखोई मिनाई की लेंगला सी हाइगदनी लोई हाइगदनी मणिपुर खंगी बांगबागी आइन खंगेबा मरीबाग नुसीब मैम पुरब लेरिपुर मजे मजे इंडिया गवर्नमेंट के यूनियन होम मिनिस्टर की पाकुम जे पीगदबरेबा हे असि करा पीदिगे का पीदि अखोई का हाइ याम तो है याम हानगी मी से अखोई ह्यूमन राइट की मीटिंग चेयरमैन ओइबा सेनेटर एडवोकेट गांगी अचुमदब गांगेबा आइन गांगे कदाना हाइरि हुजिकपो अगर खाई गई मणिपुर की MLA हुंफू अरे MLA हुंफू सिर्फ ओपोजिशन गईनी MLA ओपोजिशन कोई कांग्रेस की खोलब मैम पुनमसे मोजू लाब याब कई दिल्ली दिल्ली अखोई तोना हिंगीसीबू करीगनो अखोई इंसान की मीगे डेमोक्रेसी चल लेबागी मखा लोई चली तौरी इलेक्शन पांथोई लोई तौरी लेरी अखोई मसीन चाही हेना लान थोदन कापतरा खातरा ngarangsु कापई लारोई फाइदगी मरु कापे न तौई अदुगी जेंगोब अदुगा इंडिया गवर्नमेंट अमसु मणिपुर गवर्नमेंट की अयाब याउदना असोमद थोंग सागलई हा थोंग साबदो मखोंग तरुक्तबो वांग हाइरब तुमद क्षेत्रा की जुक्तरा कोन खंगईने अदि चंगि लगर में अदि JCB पूरगा चंगि लगाना कुकी जो MLA सॉरी नुपी बयाम लंबी थिंगदबो टीयर गैस कापगा मोबोम कापगा तंखाइरगा अचंगमदेने इफान मनुंगदि येंगुने इफान मनुंग इमा इबेन सिंगा चुंबा वागदा हाइब मतमदा टीयर गैस कापतर मिक सोर्जन पाम्बोदगा अंगांगा कापसन बिरि जु करिनोबा सि पले लंखाइदा अखोइगे गदुगी कुकी नुपी मयामना मोरे संग यारोइना थामा खाइबा तुमनर खोतरना लेइबा तर चंगमदेबा वाटर कैनन तरगा सोक्तेबिदा काथोक तो को तबु ngambreगा मोरि येंगि मिज करिनोबा डिवाइड एंड रूल पॉलिसी अखोइगी मसीदा अखोई थुगाइबा पोक्सी वार तरुगा को तौरीनेबा कराम हाइवे गमद अखोई मरीबाग सिब बीटी के लेत्रे पौरा थंगान जेने लेत्रे हिरा चंद्र लेत्रे अखोई सिदा मरंदगी वाओइदा अखोई लोइनबक लेरेबको सि लेबे हि यारोइबा अदुना आइना हुजु हारिबदी अमित शाह ने हारिबा वा म्यामदो लाली लुचिंगमबो ओरगा मिनम्बा वांगबा हौदे मिनम्बा वांगनो हंदोकु अखोई तौरिसे अनिसिगे अखोई टच डिविजन लेबा नते मणिपुर थुगाइबा इंडिया थुगाइबा अतुगे लानी हाइबसे मणिपुर की ऑनरेबल चीफ मिनिस्टर अखोई हाना हाइगदमने कनोदा यूनियन होम मिनिस्टर हाइगद यूनियन होम मिनिस्टर नंगसु यूनियन होम मिनिस्टर ने आइसु स्टेट अमगी अखोई आइसु चीफ मिनिस्टर ने आइदा लेरेबा सिदा मिनम्बा वाद न यूनियन होम मिनिस्टर पंगांगनो आई यारो दंग हदो हाइगदमनेबा
ꯀꯔꯤꯒꯤꯅꯣ ꯆꯍꯤ ꯑꯃ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗꯅ ꯂꯩꯕ ꯀꯔꯤꯒꯤꯅꯣꯕ ꯀꯔꯤ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯟ ꯌꯦꯡ ꯂꯥꯛꯑꯃꯤꯅ ꯃꯥꯅ ꯂꯥꯟ ꯌꯦꯡꯕ ꯂꯥꯛꯑꯃꯒ ꯗꯣꯡ ꯀꯥꯞꯄ ꯂꯥꯟ ꯌꯦꯡ ꯂꯥꯛꯑꯃꯒ ꯃꯥꯅ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯌꯥꯎꯗ ꯃꯤꯅ ꯇꯧꯕ ꯈꯣꯡꯄꯥꯛꯅꯦ ꯈꯥꯏꯔꯕ ꯁꯨꯒꯥꯏꯔꯕ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯃꯤꯌꯦꯡ ꯌꯦꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯕ ꯇꯧꯔꯨꯕ ꯃꯌꯥꯝ ꯏꯔꯒ ꯋꯥꯏ ꯌꯥꯝ ꯈꯥꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯗꯣ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯅꯣꯏꯁꯨ ꯄꯦꯜꯂꯣ ꯉꯁꯤꯐꯥꯎꯗ ꯑꯃꯤꯠ ꯁꯥꯍꯅ ꯋꯥ ꯉꯥꯡꯕꯗ ꯔꯤꯌꯦꯛ ꯇꯧꯕ ꯀꯔꯤ ꯉꯥꯡꯒꯦꯕ ꯃꯅꯤꯄꯨꯔ ꯍꯥꯏꯌꯣ ꯃꯌꯥꯗ ꯃꯩ ꯍꯧꯕ ꯑꯩ ꯍꯥꯏꯌꯦ ꯇꯨꯝꯕ ꯐꯥꯎ ꯏꯪꯂꯤꯁꯇ ꯃꯪꯗ ꯇꯨꯝꯃꯦꯕ ꯁꯤ ꯂꯩ ꯃꯣꯏ ꯃꯌꯥꯝꯁꯤꯕꯨ ꯀꯩꯗꯧꯔꯤꯒꯦꯕ ꯑꯩ ꯁꯤꯅꯗꯤ ꯃꯤꯅ ꯂꯥꯡꯒꯣꯏ ꯆꯟꯒꯅꯤ ꯑꯗꯨꯅ ꯍꯧꯒꯠꯂꯣ ꯏꯔꯥꯏꯕꯥꯛꯇ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯇꯧꯔꯁꯤ ꯍꯧꯒꯠꯂꯣ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗꯅꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯥꯡꯍꯧꯔꯅꯦꯕ ꯍꯟꯗꯛꯀꯤ ꯂꯩꯉꯥꯛꯁꯤꯗ ꯅꯠꯇ꯭ꯔꯅꯦ ꯑꯔꯥꯝꯕꯥꯏ ꯄꯨꯊꯣꯛꯏꯁꯤꯕꯣ ꯂꯥꯛ ꯑꯃ ꯈꯨꯟ ꯉꯥꯛꯄ ꯂꯥꯛ ꯑꯃ ꯑꯔꯥꯝꯕꯥꯏ ꯇꯦꯡꯕ ꯍꯧꯖꯤꯛ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯇꯨꯡꯒꯤ ꯑꯩꯈꯣꯏ ꯐꯤꯖꯤꯒꯤ ꯃꯅꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗꯨ ꯀꯅꯥ ꯌꯥꯠꯄꯤꯔꯒꯦ ꯑꯉꯥꯡꯁꯤꯡ ꯀꯩꯗꯧꯔꯤꯒꯦꯕ ꯁꯤ ꯀꯅꯥꯅ ꯁꯦꯝꯃꯤꯅꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯕ ꯀꯅꯥ ꯄꯨꯊꯣꯛꯏꯅꯣ ꯈꯨꯟ ꯉꯥꯛꯄ ꯀꯅꯥ ꯄꯨꯊꯣꯛꯏꯅꯣ ꯃꯣꯏꯗꯤ ꯃꯤ ꯅꯠꯇꯕ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯁꯦ ꯃꯣꯏ ꯊꯧꯔꯤꯕ ꯒꯥꯔꯤ ꯀꯥꯏꯗꯩꯅꯣ ꯃꯣꯏ ꯊꯥꯎ ꯀꯥꯏꯗꯩꯅꯣ ꯃꯣꯏ ꯆꯔꯥ ꯍꯦꯜꯂꯤꯕ꯭ꯔꯥ ꯃꯣꯏ ꯌꯦꯡꯉꯤꯕ꯭ꯔꯕ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯕ ꯃꯤꯒꯤ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯕ ꯑꯗꯨ ꯃꯤꯅ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯛꯑ ꯁꯣꯝꯗ ꯄꯪꯉꯥꯡ ꯉꯥꯡꯉꯤ ꯄꯤꯇꯤꯑꯥꯏꯒꯤ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯤꯒ ꯑꯃ ꯉꯥꯡꯒꯅꯤ ꯑꯃꯒ ꯉꯥꯡꯅꯤ ꯁꯣꯝꯗꯒꯤ ꯀꯔꯤꯝꯇ ꯔꯤꯌꯦꯛ ꯇꯧꯔꯣꯏꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯗꯁꯕꯤꯟ ꯐꯠꯇ ꯍꯧꯗꯤ ꯍꯨꯟꯖꯤꯟꯕꯅ ꯑꯩꯈꯣꯏꯁꯦ ꯍꯨꯟꯖꯤꯟꯐꯝ ꯑꯁꯨꯃꯊꯤ ꯌꯥꯝꯅ ꯂꯥꯟꯕ ꯋꯥꯅꯤ ꯑꯗꯨꯅ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯑꯩꯁꯨ ꯌꯨꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯣꯏꯅ ꯌꯨꯝ ꯑꯃꯒꯤ ꯂꯣꯏꯔꯝꯅꯤ ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯕ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯉꯕ ꯂꯨꯆꯤꯡꯕ ꯇꯧꯔꯕ ꯑꯩꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯃꯧ ꯑꯗꯒꯤ ꯏꯆꯥ ꯂꯩꯕ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣꯕ ꯑꯗꯨꯒ ꯑꯃꯤꯠ ꯁꯥꯍ ꯍꯥꯏꯕ ꯃꯤꯒꯤ ꯆꯥꯎꯕ ꯚꯥꯔꯠ ꯆꯥꯎꯔꯕ ꯃꯤꯒꯤ ꯂꯩꯕꯥꯛ ꯑꯃꯁꯤꯗꯒꯤ ꯑꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯕꯗꯨꯗ ꯒꯕꯔꯅꯔꯁꯨ ꯍꯥꯏꯗꯦꯌꯦ ꯃꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯍꯥꯏꯗꯦꯌꯦꯕ ꯅꯪ ꯍꯥꯏꯗꯣ ꯑꯔꯥꯟꯕꯅꯤꯅ ꯍꯥꯏꯗꯦꯌꯦꯕ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯔꯒꯗꯤ ꯌꯥꯗꯦꯒ ꯍꯥꯏꯉꯦꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯥ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯃꯥ ꯅꯨꯄꯤꯅꯤ ꯍꯥꯏ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯄꯔꯃꯥꯅꯨ ꯑꯩ ꯍꯥꯏꯁꯦ ꯑꯩꯁꯤꯕꯨ ꯍꯥꯃꯦꯡꯅꯤꯒ ꯍꯥꯏ ꯌꯥꯗꯣꯔꯤꯕ꯭ꯔꯥꯕ ꯁꯤꯃꯥꯏꯅ ꯂꯥꯟꯅ ꯍꯥꯏꯕ ꯁꯨꯝ ꯇꯥꯅ ꯂꯩꯕ ꯈꯕꯔꯗ ꯍꯥꯞꯄꯒ ꯄꯥꯔꯒ ꯅꯣꯛ ꯂꯩꯕ ꯑꯗꯒꯤ ꯁꯤ ꯀꯔꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯑꯃꯅꯤꯗ ꯌꯥꯝ ꯉꯛꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯩꯈꯣꯏꯗꯤꯀꯣ ꯍꯤꯡꯕꯒꯤꯅꯦ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯤꯟꯃꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯩꯇ꯭ꯔꯤꯕꯁꯤꯒ ꯀꯣ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕꯁꯤꯒ ꯇꯧꯕ ꯌꯥꯕ ꯈꯔꯗꯤ ꯇꯧꯔꯦ ꯏꯌꯥꯝꯕꯗꯨ ꯇꯧꯔꯦ ꯑꯩ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯁꯤꯡꯕꯅꯤ ꯑꯁꯄꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯄꯥ ꯂꯥꯛꯄ ꯃꯇꯝꯗꯣ ꯑꯩ ꯍꯥꯏꯔꯤꯅꯦꯕ ꯑꯁꯄꯥ ꯀꯔꯤꯅꯣ ꯀꯩꯗꯧ ꯍꯥꯏꯕ ꯃꯌꯥꯝ ꯈꯪꯗꯕ ꯃꯇꯝꯗꯅꯦ ꯏꯌꯥꯝꯕ ꯃꯅꯤꯅꯅꯦ ꯃꯩꯇꯩꯔꯣꯟꯗ ꯑꯁꯄꯥꯁꯦ ꯁꯤ ꯀꯧꯏ ꯑꯦꯛꯅꯦꯅ ꯍꯟꯇꯣꯛ ꯏꯔꯒ ꯌꯦꯜꯂꯤꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯑꯁꯄꯥꯁꯦ ꯑꯩꯈꯣꯏꯅ ꯄꯋꯥꯔꯁꯤ ꯇꯧꯔꯤꯅꯦꯕ ꯑꯦꯁꯦ ꯂꯣꯏꯔꯣꯏ ꯑꯃ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯇꯦꯕ ꯃꯇꯝꯒꯤ ꯃꯇꯧꯕꯨ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯇꯨꯝꯗꯅ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯑꯃꯤꯠ ꯁꯥꯍꯅ ꯉꯥꯡꯕ ꯑꯣꯏꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯗꯕ ꯅꯪ ꯉꯥꯡꯕꯤꯔꯤꯗꯣ ꯑꯗꯣ ꯒꯕꯔꯅꯔꯁꯨ ꯁꯦꯟꯗꯣꯛ ꯊꯣꯛꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯣꯖꯥ ꯁꯝꯖꯥꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯝꯖꯥꯏ ꯉꯁꯤ ꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯕ ꯈꯔ ꯏꯃꯣꯁꯟ ꯑꯣꯏꯕ ꯈꯔ ꯄꯦꯟꯗ꯭ꯔꯦ ꯈꯔ ꯀꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯊꯝꯕꯤꯒꯦ ꯃꯇꯝꯁꯦ ꯑꯣꯖꯥ ꯁꯝꯖꯥꯏ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯁꯝꯖꯥꯏ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯥꯀꯟ ꯑꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯑꯣꯏꯅ ꯊꯥꯖꯅꯗꯦ ꯇ꯭ꯔꯁ ꯗꯤꯐꯤꯁꯤꯠ ꯂꯩꯈ꯭ꯔꯦ ꯇ꯭ꯔꯁ ꯗꯤꯐꯤꯁꯤꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯒꯤ ꯃꯇꯨꯡꯗꯗꯤ ꯍꯦꯟꯅ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯅꯤꯅ ꯍꯥꯏꯕꯤꯈꯤꯕ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣ ꯂꯩꯇꯕꯒꯨꯝꯅ ꯖꯒꯥ ꯈꯔꯗ ꯇꯧꯔꯛꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯅꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯠꯅꯕꯅꯤ ꯃꯁꯤꯗꯤ ꯇꯦꯔꯣꯔꯤꯖꯝ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁ ꯅꯠꯇꯦꯅ ꯐꯣꯡꯗꯣꯛꯂꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯣꯏꯅꯅ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯉꯛꯏꯕ ꯍꯧꯖꯤꯛ ꯄ꯭ꯔꯨꯐꯁꯨ ꯐꯪꯉꯤꯕ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯆꯪꯉꯛꯑꯒ ꯂꯥꯟ ꯇꯥꯔꯛꯏꯕ ꯃꯈꯣꯏꯁꯤꯡꯒꯤ ꯃꯊꯛꯇꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯀꯗꯧꯔꯤꯕꯅꯣ ꯂꯣꯏꯅꯅ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛꯀꯤ ꯃꯔꯛꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯍꯟꯒꯗꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯂꯤꯗꯔꯁꯤꯡꯁꯦ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯁꯤꯑꯣꯁꯣꯁꯤꯡꯒꯤ ꯂꯤꯗꯔꯁ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ MLA ꯃꯟꯇ꯭ꯔꯤ MLA ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯁꯤ ꯌꯥꯝꯅ ꯍꯪꯅꯤꯡꯉꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯑꯣꯖꯥ ꯁꯝꯖꯥꯏꯒꯤ ꯑꯣꯏꯕ ꯃꯁꯤ ꯑꯩꯒꯤ ꯑꯍꯜ ꯏꯕꯨꯡ ꯌꯥꯝꯅ ꯉꯥꯡꯕꯤꯈ꯭ꯔꯦ ꯑꯩꯅ ꯌꯥꯏꯐꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯟ ꯑꯣꯏꯗꯣ ꯂꯣꯏꯅ ꯈꯪꯉꯕꯅꯦꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯐꯖꯅ ꯈꯪꯉꯕꯅꯤ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔ ꯈꯪꯉꯕꯅꯤ ꯂꯣꯏ ꯈꯪꯉꯕꯅꯦꯕ ꯑꯈꯪꯕꯗꯨꯗꯤ ꯐꯖꯅ ꯁꯦꯡꯅ ꯊꯝꯕ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ
ꯑꯈꯪꯕꯗꯨꯗꯤ 시니도 ꯑꯩꯈꯣꯏ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕ ꯉꯝꯒꯗꯕꯅꯦꯕ ꯑꯗꯨꯕꯨ ꯆꯍꯤ ꯑꯃ ꯐꯥꯅ ꯁꯣꯛꯅꯔꯛꯄ ꯂꯥꯟ ꯃꯤ ꯑꯗꯨꯛ ꯌꯥꯝ ꯁꯤꯔ ꯃꯇꯝꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯍꯥꯏꯗꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯁꯥꯟꯇꯤꯒꯤ ꯄꯨꯔꯛꯅꯕ ꯋꯥꯔꯤꯗꯨ ꯁꯥꯟꯅꯩ ꯁꯤꯕꯨ ꯑꯩꯈꯣꯏꯁꯤꯕꯨ ꯐꯥꯒꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥꯕ ꯑꯗꯦ ꯂꯣꯛ ꯁꯚꯥ ꯃꯤꯈꯟꯗꯨꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥꯕ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯒꯤ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯛꯇꯅ ꯌꯨꯝ ꯃꯩ ꯊꯥꯅꯗꯅ ꯑꯗꯩ ꯃꯤꯗꯨ ꯌꯥꯝ ꯁꯤꯗꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯗꯤ ꯈꯨꯗꯛꯇ ꯍꯥꯟꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯌꯨꯝ ꯃꯩ ꯆꯥꯏ ꯍꯥꯏꯔꯒꯗꯤ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯀꯟꯒꯗꯕꯅꯤ ꯑꯩ ꯃꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯍꯥꯏꯕꯁꯦ ꯗꯤꯜꯂꯤꯗ ꯂꯩꯕꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯕꯒ ꯇ꯭ꯔꯤꯄꯨꯔꯥ ꯂꯩ ꯆꯞ ꯃꯥꯟꯅꯗꯧꯕꯅꯦꯕ ꯑꯗ ꯃꯤꯒꯤꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟ ꯈꯥꯏꯗꯣꯛꯑꯒ ꯃꯤꯒꯤ ꯚꯦꯂꯨꯒꯁꯦ ꯈꯥꯏꯗꯣꯛꯑꯒ ꯌꯦꯡꯕ ꯃꯤ ꯑꯃ ꯌꯦꯡꯕ ꯃꯥꯟꯅꯩꯌꯦꯕ ꯑꯗꯨꯅꯗꯤ ꯃꯁꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤꯅ ꯂꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯊꯧꯗꯥꯡꯗꯨꯕꯨ ꯀꯔꯝꯕ ꯑꯣꯏꯅ ꯂꯧꯔꯒꯦꯅꯤ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤꯅ ꯑꯩ ꯂꯩꯉꯥꯛ ꯂꯩꯔꯤ ꯁꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯒꯤ ꯃꯇꯦꯡ ꯃꯊꯧꯅꯥ ꯑꯣꯏꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯃꯌꯥꯝ ꯄꯥꯏꯈꯠꯂꯒ ꯉꯁꯤꯐꯥꯎ ꯂꯧꯈ꯭ꯔꯕ꯭ꯔꯥꯕ ꯂꯧꯗꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯖꯀꯥ ꯌꯦꯡꯗꯅ ꯃꯣꯏꯒꯤ ꯌꯥꯅꯕ ꯆꯠꯄꯗꯒꯤ ꯉꯁꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯗꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯁꯤꯒꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤꯅ ꯍꯥꯏꯔꯛꯏꯕ ꯁꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝꯒꯤ ꯋꯥꯊꯣꯛ ꯑꯃꯨꯛ ꯂꯥꯛꯏꯕꯅꯤ ꯁꯤꯁꯨ ꯃꯣꯏ ꯀꯔꯤꯝꯇ ꯌꯦꯡꯗꯦ ꯔꯤꯐ꯭ꯌꯨꯖꯤꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯀꯔꯤꯝꯇ ꯌꯦꯡꯗꯦ ꯌꯥꯏꯐꯕ ꯑꯩꯗꯤ ꯍꯥꯏꯔꯔꯣꯏꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯂꯩꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯕ ꯌꯥꯝ ꯊꯤꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯦ ꯂꯩꯉꯥꯛ ꯑꯃ ꯂꯩꯕ ꯇꯥꯔ ꯃꯤꯌꯥꯝꯒꯤ ꯃꯤꯈꯟ ꯄꯥꯡꯊꯣꯛꯑꯒ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯡ ꯑꯁꯦ ꯂꯩꯉꯥꯛꯁꯤꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯅꯕ ꯇꯥꯏ ꯐꯖꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯇꯥꯏꯕ ꯑꯗꯨ ꯊꯦꯡꯅꯕ ꯇꯥꯏꯕ ꯑꯗꯨ ꯅꯠꯇꯅ ꯁꯨꯝ ꯂꯩꯉꯥꯛ ꯂꯩ ꯃꯃꯤꯡꯗ ꯂꯩꯔꯒ ꯁꯨꯝ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯁꯨ ꯑꯐꯕ ꯃꯔꯤ ꯂꯩꯅꯔꯣꯏ ꯑꯗꯨ ꯏꯁꯇꯦꯠ ꯒꯃꯦꯟꯅꯁꯨ ꯃꯣꯏꯕꯨ ꯄꯥꯄꯤꯌꯦꯠ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯤ ꯂꯥꯏꯊꯤꯒꯨꯝꯅ ꯁꯥꯟꯅꯗꯅ ꯇꯦꯂꯪꯒꯥ ꯄꯥꯏꯔꯒ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯁꯦꯊꯧ ꯄꯥꯏꯈꯠꯂꯨ ꯀꯥꯏꯅ ꯇꯧꯕꯗꯨ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯥꯛꯏꯗꯅ ꯑꯗ ꯉꯥꯡꯉꯨꯔꯁꯨ ꯁꯧꯔꯁꯨ ꯃꯣꯏꯗꯤ ꯑꯦꯛꯁꯔꯁꯥꯏజ్ ꯇꯧꯋꯤꯅꯦ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯃꯥꯅ ꯐꯥꯎ ꯄꯨꯜꯂꯨ ꯀꯥꯏꯅ ꯇꯧꯋꯤꯅꯦ ꯌꯥꯝ ꯇꯁꯣꯏꯁꯨ ꯇꯧꯋꯦꯕꯀꯣ ꯃꯣꯏꯅ ꯉꯥꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯁꯤꯕꯨ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯜꯗꯨ ꯆꯦꯜꯂꯕ꯭ꯔꯥ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯀꯤ ꯄꯤ ꯇꯩꯊꯣꯛꯑꯕ꯭ꯔꯥ ꯃꯁꯥ ꯀꯥꯏꯅꯕꯒꯤ ꯃꯤꯠꯀꯤ ꯄꯤ ꯇꯩꯊꯣꯛꯑꯕ꯭ꯔꯥ ꯑꯗ ꯂꯤꯛ ꯀꯦꯝꯗ ꯂꯩꯕ ꯃꯌꯥꯝꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯒꯅ ꯆꯨꯔꯆꯥꯟꯄꯨꯔ ꯌꯨꯝ ꯁꯥ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯒꯤ ꯌꯨꯝ ꯇꯛꯈꯥꯏꯕꯗꯨꯕꯨ SPꯒꯤ ꯃꯃꯥꯡꯗ DCꯒꯤ ꯃꯃꯥꯡꯗ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯃꯃꯥꯡꯗ ꯌꯨꯝ ꯇꯛꯈꯥꯏꯕꯗꯨꯕꯨ ꯀꯔꯤꯝ ꯍꯥꯏ ꯉꯝꯗꯦꯕ ꯁꯤꯕꯨ ꯂꯩꯉꯥꯛꯂꯕ भारत की मचून फिर मखों नेलगार चुचानपुर DC ऑफिस में थाबद मखों नेल टेरोरिस्ट नब्राब कम हाइबेब सुमायना लाथूद तौर अखोन नईनरीब गांगरीब मैं पुनः क्या यामे आइन खंगीब याम तापीब मैम आइन लिंगम मैम लून तौर अब लेंगाक्सीन उत्तगी है नुंग इसिंग चाइब चप मानेब अगर हाइजबदनी लानसे अथुब थून लुसनब होनेबियू अखोई अमित शाह सेंटर की लागा मागी गांगबजे तोसी अखोई मनपुर यारोए उलसेब नत्रग यारोए अखोई डस्टबिन तारनेब लेपचगे थगचरी अखोइना हाइनगिबा अखोइगी नेचरना हाइबो वाई अमा लई ओजा अखोइगी देयर्स नो स्टॉर्म दैट लास्ट फॉरएवर ना हाइबो वाई अमा लई दु हाइबो वाई दुगे मानना हाइतारे अखोइगी मणिपुर थोइबा लान असिजु नोंमदि सोइदन लोइगदोरिबनी लोइना